हिजरत की चही 13 सुरकपनी मोहम्मद सल्लल्लाहु अलैहि वसल्लम ना हस की वाखल तौदुना मक्का द चतकी मी लाख अमरोमना महाक लोइनखी मसीबो हजतुल विदा हाइन खंगनखी मरमदी मसी मोहम्मद सल्लल्लाहु अलैहि वसल्लम की अरोय बहस ओइखी मसीगी मतुंग मोहम्मद सल्लल्लाहु अलैहि वसल्लम ना मक्का द चलगा काबा अमसुंग अरफात की जियारत तौबगी तंजा फंगखिदे खराना मसीबु हजतुल वलक हाइनसु कौनखी मरमदी मोहम्मद सल्लल्लाहु अलैहि वसल्लम मपु महाकी पाउजेलबु यहोन्नबा लाखिबा पाउजेल अदु मफम मसिदा यहोनखी मदुगी पाउजेल अदुदी इस्लाम की पाउजेलनी हज की मतम अदुदा मोहम्मद सल्लल्लाहु अलैहि वसल्लम ना मुसलमान सिंगदा पाउजेल अम पीखी मदुगी पाउजेल अदु तसेंगनमक इस्लाम की हौना लोंचत की मतंगदनी मोहम्मद सल्लल्लाहु अलैहि वसल्लम वांगांग बदा मोहम्मद सल्लल्लाहु अलैहि वसल्लम वांगांग बा हौरकबगा लोइनना हारई नुक्सिजरबा इचिनि नावसिंग मथंग चहीददी मफम असिदा आइगा नखोइगा अमुक्का हन्ना उनदबसु याय कावगनु आइन हारिबसिंग असिगी मतुंग इन्ना नखोइना पुंसी लेलक्लबदी नुंगाय याय फगनी मसी हारब मतुंगदा मोहम्मद सल्लल्लाहु अलैहि वसल्लम मुसलमान सिंगदा महाकी अरोइबा महाकी वफम सिंगु ngakuna leraknaba haiki mahna haiki basing adudi asini Allah gi larik amasung mahaki rasul gi sunnat pu chekshinna paiduna layu miyoibagi thawai lanthum amasung ijat pu chekshinna thambiyu kanagumba amana mahaki lanthum pochei thambinaba haizarabadi madubu chekshinna सीजन दना मखोइना अमुका हन्ना लौरद्रिब फावबा ngak senduna thambiyo oktaba mi amasung sendoi chaba singi manak naklunu Muhammad sallallahu alaihi wasallam masigi wafam asisu haiki musalman sing amaga karamna laiminagani aduga atopa mi singasu karamna laiminagani Muhammad sallallahu alaihi wasallam amaga chap manaba asigi matangda lumna haiki awangba anemba sagai jat khaiba asibu umut muthatlami mangna harami miyoba sing nakhoigi mapu amakhaktani nakhoigi mapu amakhaktani nakhoi khudingmak adam alayhissalam gi macha masu singni aduga adam alayhissalam lebaktagi semlakhibani Allah gi naknabada nakhoi singi marakta Allah na khwaidigi nungsibiba adudi Allah bu khwaidigi kina hingliba aduni tabiu Arab ki mina taba amaga ahen athoi amata laite ahen athoi yumnak kairakna oide khwaidigi ahen ba awang ba thakti takwa Allah bu kina mahaki yathangbu soidana bangakna chachariba aduni wangang ba losilaba matungda amuka hanglei mebasing aina nakhoida mapu mahaki paujeli holabra mi lakh kayagi khunjel ama da amatata oina hari hoi ho Allah gi rasul nang mapu mahaki paujel ekhoida yolle Muhammad sallallahu alaihi wasallam hari ho mapu nangna sakhi obiu wangang ba losilak laba matungda bilalna aja laurami Muhammad sallallahu alaihi wasallam johara masung asar namaz pu pulapna wangthoklami mata masjida Muhammad sallallahu alaihi wasallam mahaki nabuwat ki aroiba mathau pangthoklami mahaki nuksijaraba loinaba singda masigi nungai pau asiju tahallami auzu billahi minash shaitanir rajim bismillahir rahmanir rahim al yawma akmaltu lakum dinukum wa atmamtu alaykum ni'mati wa raditu lakumul islama dina ngasi nakhoigi damakta aina nakhoigi dharma dinbu mapung phalabani aduga aigi niyamat pukai nakhoida loinam pirabani aduga nakhoigi damakta islam dharma asibu khwaidagi phaba dharma haibadu ahlabani apamba haibadu oirabani Muhammad sallallahu alaihi wasallam ayat ama thitharami maduda Abu Bakar radhiyallahu anhu karna kablakhi mahakna Muhammad sallallahu alaihi wasallam gi numit masing yam silaktre haibasi khamngamki
ayat adudi a'udzu billahi minasy syaithanir rajim bismillahirrahmanirrahim idza jaa nasrullahi wal fath wa ra'aitan nas yadkhuluna fi dinillahi afwaja fasabbih bihamdi rabbika wastaghfirhu innahu kana tawwaba Allah gi mateng laklaba matamda aduga mai paklaba aduga nangna yengu miyamna Allah gi dharma din da pulap changlakle aduna nangi mapugi thagat wahi amasung tasbih tau aduga mahaki mafamdagi kokpina ba haijo mahaki hainingai leitana ngakpi haibani masigi ayat Quran gi wahi sing asibu Hazrat Abu Bakarna hek tawada mahakna Muhammad sallallahu alaihi wasallam taibang pal asida lakpagi maram aduga mahakna tawgadaba matho adu pangthokre haibadu khangba ngamki